Manipur thokliba lan asigi matangda Manipurda nongma phobal lakhidraba Union Home Minister 𝗟𝗏𝗡𝗏 na Lok Sabha mikhal gidamak ngasi Manipurda lakliba ase yaningde haina khurai kaithel phambi kaisam urmilana phongdokre wafam asing asi thasigi taramapan amadi kuntarukta tangkak ani thokna pangthokadoriba taranipal suba Lok Sabha mikhal gamari lenena India gi Union Home Minister 𝗟𝗏𝗡𝗏 Manipurda laktuna mapal kangjai-bungda pangthokkadoba mifam aduda saruk yaba lakhiba maikai-dagi lakpa miyambo mifam yauba yaningde haiduna lambida thattuna thambagi khongjanga mari lenana phongdokhibane urmilana hai haugiba chahigi me ahumdagi hauduna ngasi phauba kuki militant singna maitai furupta atamnana landarakpada natana maral leijidraba micham miyam kayagi yum kai maina tumna thadok pikraba mayum makai leijidraba mioi kayana relief camp da changjafam lauduna wana khangliba amade mioi kaya ama asi ana thokan giba thodok adugi oiba wafam ama phauba phongdoktana lakhiba amade thokliba lan asigi waroisin puraknaba Manipur nom phobal lakhidraga mikhal mayada miyamda uchchainaba lagliba asi yaningde vote su tawbiyu aikosu vote thadagani adubo miyamgi mifam pangthokpadi pamde haiduna mifam asida miyamna su saruk yabe yaroi haiduna khongjang asi changsinbani haikhe